ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯥꯕ ꯆꯥꯗꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯍꯜꯅ ꯇꯣꯝꯕ ꯑꯅꯤꯁꯨꯕꯅ ꯆꯥꯎꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯅ ꯑꯃꯨꯇꯣꯟ ꯀꯧꯔꯝꯃꯤ ꯑꯃꯨꯇꯣꯟꯅ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯈꯨꯂꯥꯝꯁꯤꯒ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯗꯤ ꯐꯗꯧꯕꯅꯤꯅꯦ ꯃꯃꯥꯅ ꯌꯥꯏꯃ ꯑꯇꯣꯝꯕ ꯅꯣꯏ ꯑꯅꯤꯕꯨ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯨ ꯂꯥꯎꯔꯣꯅꯦ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯉꯤ ꯅꯌꯥꯝꯕꯗꯨꯅ ꯀꯔꯥꯏ ꯇꯥꯟꯅ ꯆꯠꯂꯤꯕꯅꯣ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ ꯑꯃꯨꯇꯣꯟꯅ ꯏꯃꯥ ꯑꯩꯗꯤ ꯇꯥꯆꯧ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯔꯒꯦ ꯇꯌꯥꯏ ꯆꯥꯍꯟꯒꯦꯁꯨ ꯆꯥꯍꯟꯈ꯭ꯔꯣ ꯆꯥꯎꯕꯅ ꯑꯩꯁꯨ ꯆꯥꯈꯤꯔꯣꯏꯍꯦ ꯇꯥꯆꯧ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯣꯏꯅꯣꯁꯨ ꯈꯪꯗꯕꯗꯣ ꯍꯥ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ ꯈꯪꯗꯕ ꯅꯌꯥꯝꯕꯗꯨꯔꯣ ꯃꯄꯥꯅ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯆꯠꯇꯧꯔꯤꯕꯅꯣ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯅꯔꯕ ꯀꯥꯟꯗ ꯊꯥꯡ ꯄꯥꯏꯔꯒꯗꯤ ꯌꯥꯅꯔꯛꯀꯅꯨꯀꯣ ꯑꯃꯨꯇꯣꯟꯅ ꯑꯗꯨꯗꯤ ꯄꯥꯕꯒꯤ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯔꯅꯨꯗꯨꯅꯤ ꯆꯥꯎꯕꯅ ꯄꯥꯕ ꯍꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯗꯤꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯍꯌꯦꯡꯅꯦ ꯅꯨꯄꯤ ꯊꯤꯅꯔꯕ ꯀꯥꯟꯗ ꯅꯃꯥ ꯅꯄꯥ ꯄꯤꯖꯅꯤꯡꯗꯕꯤ ꯅꯆꯤꯟ ꯏꯅꯥꯎ ꯎꯅꯕ ꯌꯥꯗꯕꯤꯗꯨꯗꯤ ꯏꯄꯥꯗ ꯎꯍꯜꯂꯛꯀꯅꯨꯀꯣ ꯆꯥꯎꯕꯅ ꯕꯥꯕꯥ ꯃꯗꯨꯗꯤ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯅꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗꯗꯤꯅꯦ ꯃꯗꯨ ꯑꯣꯏꯔꯔꯣꯏ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯆꯥꯃꯔꯛ ꯊꯤꯕ ꯌꯥꯏ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯄꯣꯟꯇꯦ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯉꯝꯄꯣꯟꯇꯦ ꯑꯆꯨꯝꯕꯅꯤ ꯏꯆꯥ ꯌꯥꯏꯃꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯃꯄꯥꯅ ꯊꯣꯡ ꯊꯤꯂꯛꯏꯁꯤꯅ ꯑꯃꯨꯇꯣꯟꯅ ꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯊꯣꯡ ꯍꯥꯡꯒꯦ ꯃꯥ ꯇꯥꯆꯧ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯈꯣꯏꯃꯨ ꯇꯥꯆꯧꯗꯤ ꯈꯣꯏꯃꯨꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯝꯒꯤ ꯇꯨꯃꯤꯟꯂꯩꯌꯨ ꯅꯣꯏ ꯏꯃꯥꯒ ꯄꯥꯎꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯃꯃꯥꯅ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯑꯇꯣꯝꯕ ꯏꯌꯥꯝꯕ ꯈꯣꯏꯃꯨꯅꯤ ꯃꯥ ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣꯅꯦ ꯈꯣꯏꯃꯨꯅ ꯏꯃꯥ ꯃꯔꯨꯞ ꯇꯣꯝꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯤꯅꯦ ꯃꯥ ꯑꯗꯨꯒꯤ ꯄꯥꯎ ꯄꯤꯒꯦ ꯂꯥꯛꯏꯕꯅꯤ ꯍꯥ ꯑꯩꯈꯣꯏ ꯇꯣꯝꯕꯕꯣ ꯅꯨꯄꯤ ꯆꯦꯜꯂꯦꯕ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯥꯏꯗ ꯂꯩꯍꯧꯔꯤꯅꯣ ꯃꯥꯕꯣ ꯑꯃꯨꯇꯣꯟꯅ ꯇꯌꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯆꯦꯜꯂꯤ ꯏꯇꯩꯃ ꯂꯥꯛꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯇꯩꯃꯒꯗꯣ ꯀꯥꯏ ꯂꯩꯍꯧꯒꯦ ꯑꯩ ꯌꯦꯡꯕ ꯂꯥꯛꯀꯦ ꯆꯥꯎꯕꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯥꯏꯈꯣꯍꯦ ꯑꯉꯥꯡꯁꯤꯗꯤ ꯈꯣꯏꯃꯨꯅ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯌꯥꯔꯣꯏꯍꯦ ꯂꯥꯛꯀꯅꯨ ꯃꯄꯥꯅ ꯆꯥꯎꯕ ꯑꯃꯨꯇꯣꯟ ꯍꯌꯦꯡ ꯌꯨꯝꯗ ꯄꯨꯔꯛꯂꯒ ꯌꯦꯡꯉꯨꯀꯣ ꯅꯃꯥꯏ ꯑꯊꯥꯕ ꯑꯅꯤꯗꯣ ꯏꯀꯥꯏꯕ ꯈꯔ ꯈꯔ ꯇꯝꯃꯨ ꯀꯅꯥꯒꯤꯗ ꯂꯩꯍꯧꯒꯦꯃꯤ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯏꯃꯧꯒꯗꯨꯕꯣ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯥ ꯑꯩꯁꯨ ꯈꯪꯗꯦ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯄꯥꯎ ꯄꯤꯔꯝꯕ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯆꯦꯟꯕ ꯑꯣꯏꯔꯝꯗꯗꯅꯅꯦ ꯈꯣꯏꯃꯨꯁꯦ ꯆꯦꯟꯈ꯭ꯔꯦꯅꯦ ꯆꯥꯎꯕ ꯑꯃꯨꯇꯣꯟ ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯔꯣ ꯏꯃꯥꯁꯦ ꯀꯣꯟ ꯐꯦꯡꯗꯣꯛꯂꯝꯃꯒꯦ ꯆꯥꯎꯕꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯁꯨ ꯕꯥ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯒ ꯅꯨꯄꯤꯗꯨ ꯆꯦꯟꯒꯦ ꯂꯩꯇꯦ ꯇꯥꯆꯧ ꯌꯥꯎꯗꯅ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯑꯃꯨꯇꯣꯟꯅ ꯇꯌꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯆꯥꯔꯁꯤ ꯍꯌꯦꯡ ꯐꯥꯎꯕ ꯇꯥꯆꯧ ꯉꯥꯏꯔꯗꯤ ꯑꯩꯗꯤ ꯁꯣꯔ ꯍꯣꯟꯕꯒ ꯉꯝꯃꯔꯣꯏ ꯑꯗꯣ ꯏꯃꯥ ꯅꯪ ꯋꯥꯔꯣꯏ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯋꯥꯔꯔꯣꯏ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯂꯗꯤ ꯐꯅꯤꯗ ꯍꯩ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯔꯒ ꯀꯩꯗꯧꯗꯣꯏꯕ ꯃꯃꯥ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯀꯦꯔꯒ ꯀꯣꯏꯄꯨ ꯄꯨꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯃꯤꯅꯅꯦ ꯅꯃꯧ ꯅꯨꯄꯤ ꯄꯨꯊꯣꯛꯂꯒ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯌꯥꯝ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯏꯃꯧꯗꯣ ꯄꯨꯊꯣꯛꯂꯒ ꯂꯦꯟꯅꯗꯧꯔꯤꯕ ꯃꯃꯥ ꯅꯃꯧ ꯅꯨꯄꯤ ꯁꯛ ꯐꯖꯕ ꯍꯥꯟꯅ ꯈꯜꯂꯨꯅꯨꯗ ꯅꯃꯧ ꯅꯨꯄꯤꯗꯣ ꯐꯔꯝꯕ ꯍꯥꯟꯅ ꯈꯜꯂꯨ ꯃꯅꯦꯝ ꯃꯀꯨꯕꯨ ꯂꯨꯅ ꯇꯧꯒꯗꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯤ ꯃꯁꯥ ꯅꯥꯟꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯒꯗꯕꯤ ꯏꯪ ꯇꯞꯄꯤ ꯑꯣꯏꯔꯝꯕ ꯍꯥꯟꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨꯀꯣ ꯑꯗꯨꯒ ꯑꯔꯥꯟꯕ ꯐꯠꯇꯕ ꯇꯧꯕꯗ ꯌꯥꯗꯕꯁꯤꯁꯨ ꯑꯣꯏꯔꯝꯕ ꯑꯣꯏꯁꯅꯨ ꯃꯁꯛ ꯊꯤꯔꯕꯁꯨ ꯑꯩꯅ ꯌꯥꯏ ꯑꯔꯥꯟꯕꯗ ꯇꯧꯗꯕ ꯑꯣ ꯏꯆꯥ ꯅꯨꯄꯥꯅ ꯅꯨꯡꯁꯤꯔꯒ ꯄꯨꯔꯛꯄ ꯅꯨꯄꯤꯅꯤꯅꯅꯦ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯎꯔꯝꯕꯅꯤ
ꯑꯗꯨꯒꯅꯦ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯔꯝꯃꯅꯤ ꯑꯣꯏꯔꯝꯕꯣꯏꯁꯅꯨ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯅ ꯆꯦꯜꯂꯛꯄꯤ ꯅꯨꯄꯤ ꯔꯥꯁꯤ ꯂꯩꯕꯤꯒ ꯇꯣꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥ 2-3ꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯌꯥꯝꯅ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯂꯛꯏ ꯆꯥꯛꯀ ꯊꯣꯡꯉꯣꯏꯗ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯈꯩ ꯃꯧ ꯐꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯇꯧꯗ꯭ꯔꯒꯅ ꯃꯧ ꯐꯠꯇꯦꯒꯤ ꯐꯤꯕꯝꯗꯨꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗꯧꯕ ꯅꯠꯇꯦ ꯑꯃꯨꯇꯣꯟꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯃꯌꯥꯝ ꯃꯅꯤꯡꯕꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯌꯦꯡꯅꯤꯡꯗꯕꯅ ꯅꯣꯏ ꯇꯥꯆꯧꯗꯤ ꯊꯕꯛ ꯆꯠꯈꯤꯅꯦ ꯇꯣꯝꯕ ꯀꯩ ꯂꯝꯗꯅꯣ ꯏꯇꯩꯃ ꯑꯩꯈꯣꯏꯗꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯅꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯐꯪꯗ꯭ꯔꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ ꯑꯃꯨꯇꯣꯟ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕꯗꯣ ꯅꯣꯏ ꯇꯥꯆꯧ ꯉꯥꯏꯔꯅꯨꯀꯣ ꯅꯣꯏ ꯑꯗꯨꯝ ꯆꯥꯔꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯇꯥꯆꯧꯁꯦ ꯅꯣꯏ ꯈꯛꯇꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯂꯥꯛꯂꯕꯅꯤꯅ ꯈꯔ ꯐꯔꯛ ꯇꯥꯔꯅꯤ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯂꯧꯁꯤꯟꯐꯝꯒ ꯈꯪꯗ꯭ꯔꯦꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯂꯧꯁꯤꯟꯕ ꯉꯝꯅꯅꯕ ꯅꯪꯁꯨꯅꯦ ꯅꯨꯄꯤ ꯊꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯈꯪꯉꯛꯀꯅꯤ ꯑꯗꯣ ꯅꯪꯅ ꯅꯣꯏ ꯇꯥꯆꯧ ꯍꯪꯂꯤꯕꯕꯨ ꯀꯔꯤ ꯂꯩꯒꯦ ꯀꯥꯎꯕ ꯀꯥꯎꯏ ꯇꯥꯆꯧꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯂꯤꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯇꯩꯃ ꯁꯤꯗ ꯂꯩꯔꯦ ꯑꯃꯨꯇꯣꯟ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛꯇ ꯊꯝꯃꯨ ꯅꯣꯏ ꯇꯥꯆꯧꯅ ꯊꯕꯛ ꯆꯠꯄꯗ ꯂꯤꯠꯅꯅꯕ ꯑꯩꯅ ꯐꯖꯅ ꯁꯨꯔꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒꯅꯦ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯉꯒ ꯇꯥꯞ ꯄꯥꯏꯒꯅꯨ ꯃꯗꯨꯒꯤ ꯍꯩꯅꯕꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯁꯨ ꯇꯧꯔꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯐꯠꯇꯅ ꯈꯟꯒꯅꯨꯀꯣ ꯑꯃꯨꯇꯣꯟ ꯀꯥꯏꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯍꯣꯏ ꯈꯟꯗꯦꯗ ꯏꯇꯩꯃ ꯑꯃꯨꯇꯣꯟ ꯅꯪꯅ ꯊꯣꯛꯈꯤꯕꯗꯅꯦ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯝꯃꯨ ꯑꯗꯨꯒꯅꯦ ꯆꯪꯉꯛꯀꯦ ꯍꯥꯏꯔꯁꯨ ꯃꯄꯥꯟꯗꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯗꯣꯡ ꯂꯥꯎꯅꯗꯤ ꯆꯪꯉꯛꯀꯅꯨꯀꯣ ꯀꯨꯆꯨꯁꯤꯒ ꯃꯤꯡꯗꯥꯁꯤꯒ ꯑꯣꯟꯊꯣꯛꯅꯕ ꯆꯥꯟꯅꯈ꯭ꯔꯦ ꯁꯤꯗꯤ ꯌꯥꯔꯣꯏ ꯇꯣꯉꯥꯟ ꯆꯥꯅꯕ ꯇꯧꯔꯒꯦ ꯆꯥꯎꯕꯅ ꯀꯩꯗꯧꯔꯦ ꯑꯃꯨꯇꯣꯟ ꯅꯪꯅ ꯎꯡꯉ ꯂꯩꯗꯨꯅ ꯇꯌꯥꯏ ꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯍꯦ ꯏꯇꯩꯃꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯑꯩꯁꯨ ꯂꯣꯏ ꯇꯥꯍꯧꯏꯅꯤ ꯑꯩꯁꯨ ꯆꯪꯉꯛꯀꯦꯅ ꯇꯧꯕꯗꯨꯗꯅꯦ ꯅꯪꯉꯣꯟꯗ ꯏꯇꯩꯃꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯑꯗꯨ ꯇꯥꯔꯒ ꯑꯩ ꯇꯟꯗꯅ ꯆꯪꯉꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯅꯇꯩꯃ ꯑꯃ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯇꯌꯥꯏꯒꯤ ꯅꯇꯩꯃ ꯑꯃꯗꯤ ꯂꯩꯗꯅ ꯀꯌꯥꯝ ꯐꯒꯦꯉꯣ ꯅꯇꯩꯃ ꯌꯥꯏꯃꯗꯣ ꯅꯪꯒꯁꯦ ꯀꯌꯥꯝ ꯂꯨꯅ ꯇꯧꯒꯦꯉꯣ ꯇꯌꯥꯏꯁꯨ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯂꯩ ꯀꯩꯅꯣ ꯅꯪꯁꯨ ꯈꯪꯉꯤꯗꯨꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣꯇꯌꯥꯏ ꯅꯣꯡꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯉꯥ ꯃꯌꯥꯝꯅ ꯊꯤꯜꯂꯝꯕ ꯅꯨꯄꯤꯗꯣ ꯈꯪꯗ꯭ꯔꯕꯣ ꯅꯪꯅ ꯊꯣꯛꯑꯒ ꯂꯧꯔꯨꯕꯗꯣ ꯈꯪꯉꯤꯍꯦ ꯑꯗꯨꯗꯤ ꯑꯗꯨꯏꯗꯣ ꯏꯇꯩꯃ ꯌꯥꯏꯃ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅꯤꯅꯦ ꯅꯇꯩꯃꯅꯤꯅꯦ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯀꯨꯆꯨ ꯈꯔ ꯃꯨꯖꯔꯁꯨ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯐꯖꯩꯅ ꯍꯥꯏꯔꯝꯕꯅꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯤ ꯃꯤ ꯌꯦꯡꯕꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯍꯌꯦꯡ ꯃꯥ ꯂꯥꯛꯅꯕ ꯀꯥꯟꯗ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯂꯨꯅ ꯇꯧꯒꯦꯉꯣ 이마가 빠바가세 누가이는 담도이니 아두가 이따이 말쓰디 야래 아이슈 야래대 노야니나 시다 까이더리바 나따이 마도 짝사실라 온 하이루다나 자오브나 짝디가 난 통이바 아이는 통두디 게이노 나따이 마도 마사 누가이더브라 까리노 자가 통람데냐 아도 노야니수 사톡루로 나빠디 또크라바니 아무또나 ꯌꯥꯝꯅ ꯀꯜꯍꯧꯕꯅꯤꯕ ꯀꯧꯔꯒ ꯌꯦꯡꯉꯣ ꯇꯥꯌꯥꯏ ꯏꯕꯥꯅꯤꯗꯤ ꯆꯥꯊꯣꯛꯎꯔꯁꯤ ꯆꯥꯎ ꯇꯨꯝꯂꯤꯕ ꯖꯥꯠꯂꯅꯤ ꯏꯃꯧꯗꯨꯕꯣ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯍꯣꯏ ꯃꯩ ꯍꯥꯏꯗꯕꯤꯗ ꯍꯦꯛꯇ ꯆꯪꯀꯥꯟꯗꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯏꯗꯣ ꯑꯗꯨꯛ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯕ ꯂꯥꯛꯄꯅꯤꯅꯦ ꯏꯍꯦ ꯏꯃꯥꯔꯣ ꯑꯩꯗꯤ ꯃꯤ ꯑꯇꯩ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯤꯌꯦ 이마디 이모나 밤자베 인상 통문이 카라도 오이라바수 사로 라우드나 아육수 게임 사브나데 이마 호이 사비르로다 아이디 사르 호렌 모이타 소할라가 자미나라게 마부 카이드 자크리노네 할락바나 까람까나 할락도이바 아두디 나사나 빠 할락고 인 항비로 아이 ngahdi hip기마 호호호이 아두이마 통동아 신비르무거 ꯑꯩꯒꯤ ꯀꯥꯗ ꯗꯣꯡꯗꯣꯡ ꯍꯦꯛꯇ ꯆꯪꯕꯤꯔꯛꯀꯅꯨꯀꯣ ꯈꯣꯟꯊꯤ ꯆꯥꯅꯤ ꯏꯃꯥꯗ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯤꯇꯣꯞꯄꯨ ꯀꯅꯥ ꯂꯩꯗꯅ ꯃꯤꯇꯣꯞ ꯀꯅꯥꯗ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯪꯒꯤ ꯋꯥꯗꯨꯕꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯝꯕ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯕ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯆꯥꯛꯇꯣ 이마나 ꯆꯥꯛꯁꯪꯗ ꯀꯨꯞꯄꯒ ꯊꯅꯝꯕꯅꯤ ꯔꯥꯁꯤ ꯂꯩꯕꯤꯁꯨ ꯅꯪ ꯍꯜꯂꯛꯂꯒ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯤꯕꯅꯤ
ꯉꯥꯔꯧꯗꯨꯗꯤ ꯍꯧꯗꯣꯡꯅ ꯆꯥꯈꯤꯅꯤ ꯍꯥꯏꯗꯅꯅꯦ ꯉꯥꯔꯨ ꯄꯥꯛꯇ ꯍꯥꯞꯂꯝꯕꯅꯤ ꯂꯧꯊꯣꯛꯂꯒ ꯆꯥꯃꯤꯟꯅꯔꯣꯀꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯕꯗꯅꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯆꯪꯒꯅꯨ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯪꯉꯨꯀꯣ ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯩ ꯚꯥꯞ ꯇꯥꯗꯦꯗ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯇꯥꯔꯛꯈꯤꯅꯤ ꯆꯥꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯤꯕꯗꯨꯕꯣ ꯑꯣ ꯁꯤꯔꯣꯏꯃ ꯔꯥꯁꯤ ꯂꯩꯕꯤ ꯍꯣꯏꯒꯤ ꯂꯧꯗꯣ ꯁꯝꯄꯣꯛ ꯈꯣꯏꯔꯨꯕꯒꯤꯅꯤ ꯃꯧ ꯃꯄꯥꯝꯗ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯑꯝꯇ ꯆꯥꯎꯈꯤꯒꯦ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯕꯨ ꯇꯨꯝꯂꯤꯕ꯭ꯔꯣ ꯃꯣꯏ ꯇꯥꯆꯧ ꯍꯜꯂꯦꯗꯅ ꯋꯥꯕ꯭ꯔꯣ ꯊꯕꯛ ꯁꯨꯕꯗꯣ ꯋꯥꯗꯦꯗ ꯏꯀꯨꯕꯣꯛꯀꯤ ꯊꯕꯛ ꯁꯨꯕꯕꯨ ꯋꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯍꯣꯏꯗꯤ ꯂꯥꯛꯇ꯭ꯔꯣ ꯂꯧꯕꯨꯛꯇꯒ ꯂꯥꯛꯑꯝꯃꯤ ꯊꯕꯤꯒ ꯊꯨꯝꯃꯣꯔꯒ ꯊꯤꯟꯕ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯁꯝꯄꯣꯛ ꯈꯣꯏꯕꯗꯣ ꯂꯣꯏꯕꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏꯁꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯝꯄꯣꯛ ꯈꯣꯏꯍꯜꯂꯒ ꯊꯕꯤꯒ ꯊꯨꯝꯃꯣꯔꯒ ꯊꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯆꯥꯈꯤꯁꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯔꯛꯇ꯭ꯔꯤ ꯏꯃꯥꯒ ꯄꯥꯕꯗꯣ ꯀꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯀꯧꯔꯝꯃꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯔꯦꯡ ꯊꯣꯡꯂꯒ ꯆꯥꯁꯦꯅ ꯍꯥꯏꯔꯛꯂꯗꯕꯅꯤ ꯑꯗꯣ ꯑꯩ ꯆꯥꯛ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯆꯥꯔꯁꯤ ꯆꯥꯛꯁꯪꯗ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯔꯥꯁꯤ ꯂꯩꯕꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤꯅ ꯑꯩꯈꯣꯏ ꯀꯥꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯇꯥꯆꯧ ꯅꯨꯃꯤꯠꯁꯤꯗꯒꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯥꯛ ꯄꯨꯔꯛꯂꯒ ꯍꯦꯛ ꯆꯥꯔꯝꯃꯤ ꯇꯣꯝꯕꯁꯨ ꯍꯥꯟꯅꯗꯤ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯀꯔꯤ ꯈꯟꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯀꯣꯟꯅꯗꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯀꯦꯊ ꯅꯧꯊꯗꯅ ꯍꯩꯅꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯝꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯌꯥꯎꯗꯕꯤꯗ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯋꯥꯏ ꯐꯥꯎꯕ ꯍꯩꯕꯤꯗꯦ ꯇꯣꯝꯕꯗꯤ ꯑꯗꯨꯒ ꯑꯃꯨꯇꯣꯟꯒ ꯆꯥꯎꯕꯒꯗꯤ ꯌꯨꯝꯒꯤ ꯀꯟꯅ ꯁꯨꯔꯤ ꯃꯃꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯔꯒ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯏꯁꯤꯡ ꯍꯣꯟꯕ ꯀꯟꯅ ꯇꯧꯔꯤ ꯃꯄꯥꯅ ꯏꯪꯈꯣꯜ ꯀꯟꯅ ꯁꯨꯔꯤ ꯅꯣꯡꯃꯗꯤ ꯃꯃꯥꯗꯨ ꯌꯥꯝ ꯁꯥꯎꯔꯛꯇꯨꯅ ꯔꯥꯁꯤ ꯂꯩꯕꯤꯗ ꯈꯔ ꯉꯥꯡꯂꯨꯏ ꯃꯈꯥ ꯇꯥꯕꯗꯤ ꯔꯥꯁꯤ ꯂꯩꯕꯤꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯃꯃꯥꯗ ꯆꯥꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯏ ꯇꯣꯝꯕꯅ ꯔꯥꯁꯤ ꯂꯩꯕꯤ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯒ ꯁꯝꯄꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯆꯥꯎꯕꯒ ꯑꯃꯨꯇꯣꯟꯒꯅꯁꯨ ꯅꯉꯣꯟꯗ ꯐꯨꯒꯦ ꯇꯧꯔꯦꯕ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯊꯥꯖꯔꯣꯏ ꯑꯩꯅ ꯁꯤꯔꯀꯥꯟꯗꯅꯦ ꯅꯪꯅ ꯊꯥꯖꯗꯣꯏꯁꯦ 이마, 오 이마, 나 사부 나오러 나오. 시르스 이밤나 시작해. 이마. 라실레베. 어떡하바 기노해. 이너 이마가 머리 찾나게 지. 아두가네. 자부가 아무 떨거든. 아잉간게고. 와리 사나라가 가리가 나도리게. 낭디 나마나빠 나스레 나오는 시바니나 뭐이나 해봐도 아dum 타세긴. 아두가 이쁘나 아란바. ꯃꯧꯐꯠꯇꯕ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯍꯧꯅꯤꯅꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯁꯦꯡꯕꯗꯣ ꯑꯣꯏꯖꯔꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯥꯖꯕꯤꯔꯝꯒꯅꯤꯀꯣ ꯏꯃꯥ ꯑꯣ ꯄꯥꯄꯥ ꯅꯆꯥ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯂꯣꯏꯅ ꯈꯪꯉꯛꯑꯦ ꯎꯔꯛꯑꯦ ꯏꯃꯥ ꯄꯥꯄꯥ ꯀꯔꯤ ꯍꯥꯏꯅꯣ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ 이봉시다 얌 파리세 또 먹었더니 아따이시디 탱가리가 얌 파버사바니 핵라이 토키보다 얌 파다바니나 하이버도 얌 좀이고 아이는 시다 누가이 레랑만이 간다나 애기 마가 빠버거나 뭐이다 썩세 해보고 마사누 빠금나 루나 떠오리바니 사뽀코이버기수 생택버기수 인거기 타박 떠오버기수 뭐이다 썩다 똥각다니 이방기 미나 가울가 떠올리시 마도 마사누빠금나 능시밖에 나트라바 마니바 아이도이나 칸게 가이도라게 능보 라실레베 아도 깎아노 하이바 능나 깎으세 아야 와이미 아두디 이바니 동안에 쌀시 하 타마리 포파지 루홍바 아두가 에이 칸게 나야로 야이바시 아두나 딱이 에이 능시디 딱바 나트라 ꯑꯩꯅ ꯄꯣꯊꯥꯕ ꯐꯪꯗꯈꯩ ꯃꯤꯅꯥꯏꯗꯧꯅ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯕꯨ ꯏꯅꯦꯝꯕꯣꯛꯅ ꯁꯝ ꯀꯣꯏꯕꯤꯔꯤꯕꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯁ ꯀꯩꯅꯣ ꯃꯤꯔꯥꯁꯤ ꯂꯩꯕꯤ ꯅꯪꯕꯣ ꯍꯣꯏꯁꯦ ꯇꯣꯉꯥꯟꯗ ꯆꯥꯔꯁꯤ ꯑꯩ ꯌꯥꯔꯤ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯄꯨꯔꯣꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯕꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯅꯦꯕ ꯃꯄꯥꯟꯗ ꯃꯃꯥꯅ
Haha, imausi, karadi puthagra mali, yam kapkre. Puthasat, kalak pili. Mamaning ma isani haibase, mahausikti, kangamani ne. Mapana, maningda tabak ngakta tawusi, inkhulsugi tawusi, ngamtre. Isa nupana, magi nupi, nungsizabasi tabada. Mama, aikoigi, sapu yan kaya suri. Pukamgadi, konariko. Karigino, moy mapana, ado hangbiride. Chawbana, ima, nangbu tasawni tayo mapurido, karakamo yadro, itay mo nagkapodo, asumang huktayo mi. Amutona, aiko'y tasawse, milyam patabani, adunan, itay mapurisi. Mapana, buduwa ni sina, hayang napitira kanda, karam amuk thokto'y zalo. Mapana, tumaga magi nupi, rasilay bigana, imong nangangnaba karado, mo'y tamlami. Waridu tarab matungda, chawba, yam sound yumdagi thoki. Amutonsu, magi kada sangkri. Numisigi numidangdagi, tumaga rasilay biga, tungana sakri, aduga sawbana, nupi among silaklami. Asumna, chawbaga magi nupi pazabigasu, luhong lami, adu pazabidi. Ahaldagi hena, tha anida, tungana sakidami. Mamana, ay siya, ngaw sa tawrobra, karinong tawri mo'y mapa. Ngaw kinu mama, amagalak da wali. Adum kanda, ngaw gisugaw. Amutona, baba, aigidi mo'y anidong tawrida. Yam pagrazat. Nangbo, nupi ka ko'y brane tumba. Nupi mo ko'y tatlima. Itay manisya, chakangge. Laman kongge na. Nupi pabi, sayan pa sadabi. Ingtapi nupi ma, ko'y titiraga, ko'y tatpanima. Nupi do, ima, ay nahayi kay, hoy, dagi, suyen ba sanati. Ikayam na tigaliba, atang mo nupi nima. Kaya ang kuya ba kang nabadi. Chayo lama pari ma. Atomba, nupi do, suno subray na, ang tahan niyang huy. Kanino da papa, mi masak mataw pasabada, ingtapada, ning TV na, maming tsaliba ni. Mapang na topo na pinati, mana tolagtoy siya. Ay lang na bakanda, atom tolagtoy ni, ato kagtani. Asyang baro, nang nahaributo po. Hoy, nabani bo, kaya ti unaragi, chayo lamada. Asyang manima, among to unadyo da papa, ay nasa pagkudingi, mapaga mapunga na, kusinsin na lalay. Mama, ay ngayak na hiplugi, kok siya, kainom tawri. Adoy ma, ay hayang una sila o na hari. Hayang di mapaga mapunga na panatingaso, ay una mo tulakan na hari. Kana na hari ba? Mo'y manihalap ito na. Atomba, imaso, ngayak na hipugigi ko. Ima, Baba, nasa atong malay ko. Kayong takaluno, namaw nupi na ima pabubo, lay doon lataw ribaning. Nongan baga amutuan su, magining TV una ba seksyaga, ning TV na tiyam na ut na siya lami. Aduga, mo'y anisu, mapaga mamaga na mayamba aniga mana na luhong birami. Mamaga mapaga di, matsahum luhong baga, kaamam sabaga da, law aray makay, loy na yun batarami. Adun hausik di, ingkol do kakta ngayrami. Amuton ginupi dumadi, tapada na, tonga na sabada na tana, ato panupa anida, jelubi nupi suoyrami. Mapana, sak loy ba mama? Tabro, mama, ye, kapto na muglay rin eh. Nasiso, ay nasak tongdo rabra ni. Pumloy hikloy na, mayamba ma, manaw mawat pa da, sak saw yaram da ba isa nupa ahumsi, hausik di, suktok pa itok nagsyene. Imaw nupi ahumbo. Si mo di pay ba amati yaw di mi. Aduga, isa na pa ahom sina. Imano ngay na tambi mi, ipawa haloy na hayram naga. Matusingi kudomita, uru hekta. Loy na nagalay krem mi, tu, amo ka na rin hay na rin ngay. Mama, nang tokran ko. Moy tok ba, adong ka na zasani. Ay di, loy sikro sini. Asigum mo isay mo ga, laymin na bayaban natin. Adugi mo ta, nupi matiraga, angang, karino, mo'y mapana, nasana pa ahum na, kanari siya, kaong gidahidraga, nupi tiba, angang kay na mahayi ba doon? Nanggi seranturan pagtatabi do, amahurak labra. Ado, mo'y ahumbo, makuta, saytup-utup pa, pay na krabro. Pay na jiboy rabadi, ay saksi, hana, ang taloy silukiki. No'y ahumbo, nupi tidringay dati, yam nung sinaramday niya. Hagsik na karino, no'y ahum na tawri ba siya? Tumba na. Masipon ba, imaran tungon mangakta ni. Karino asaw ba, nasinanaw ka na raga, imada mo tayo na raga, liba din. Ay nanoy ang humda, kanaw na haikri ba ni he. Jawa na,
तानिंग मा तसोगी मिसंग जगत आई लोई खंग मुसा करिनो याई मा नंग नि इमादा अमुक सावरी बुदुना अइना करम कांदा नोई तसोगी मिसंग चंखरगे ने हे तोमना ओ इमा न हारिसिनदी मोगी मिसंग चंगमनि से मयक सेन ताइने इमा बु करिनो ने अतोंबा नंग इमादा करि हाइनिने अइगोंदा मोन सिबिरकनो इमा आई लोइना खंग मुजानी अइना अतोंबनी पंगलमगनि खनबै नत्रो इमागा पाबगना अई का पिकना साबिरिसे अदुगा मोय अनिगिना चाउन चाउन साब नत्रो करिनो तोंबा नंगना nganglibuduba napano ya hungidi ka sauba chapmana sabiribududi nasinthigane ba ai ka da habliba ukhongsing se masa ngakta moy anigina asoba ngakta atomba ningthibina o imungda sangbira o moygi mama masa do chapmana khrabani nangna fananya chumlabasu arai ma tok tar dawni aduna ni aina ipamda oina nungai leirosena harisi phajabina napam diam nungai banina ha ha amuka bu nokige ningthibina yam sauba kalakpa misu yara leirami adusu hawdong thadok phamdagi lakpa mina hawdong thadok phamdagi lakjarasu anirakti nupa sinsinina senjarakte sidi sakhajaru bagine nangdi ama phau phangdadana nupa apangoma nampu sasanna pharaga leirakpado chawbana atomba ai saw helak ko ai saw helak tore na tu siwaro tayidi ite mi sewra pro phajabina mawaya na nai bisa madi sak phajaboina khallaga leirami haiba aidi nokpana sirida amuton nang sinupa ahum subani ko hoida kusuga mure thiga thire atoma nupa oirabasu kaisu kaideda rasi leibina taso ai khana basa kyawning mana loirebo isaga wai sangdabagina ai tumina sum leirabani ko ai nang yaw yade ko ado moy anina aingondo onsilaktabida moy awina khanaraga leirisibu karigino ainadi ingolse yenthokpa yanabana thoigi khana bhauraga ima kaino aina ibo atadana moygi khanaba yeng leirisibu ima mapana mama sak thiri sak sar silawne moy mapapu sak sabo sanglibro nasana mausidi hana dawri aidi sare he moy hana gera lushina gera ai khangdi mama mapa masa khangdaba sa sinsidi noina khanaribudo inkol sigi natro pini ipana noi hungi ne chap chap manana ne pini tombana soijo papa soije soba chawbana kari namito na papa noi ahum na sire bakanda chawba aduna noi ahum karam kana sidoino khanar ipadi noi ahum gi inkol do yenbido ingairabani mamana siyawrabadi napa khanau imadi sangi amutona aikoi paban harise aidi ba menam itatate nangna ba men taganba isam oram labadi natudo anirak seduri base hana khanglamgani ne ha ainabu khanabase ngamdoraba ko asigi wase hekta palakani ba ningthibe imung jangasi nangsu karigi anirak selami ai khangri tawi lewoi mapana masammo singdu mathang ngangtharakpadagi mai ka da sangshi aduga mapana numit aphabam yenglaga masa humgi inkol saruktu yenthok pirami inkol he yenkibadagi masa humdu magi mapado sambal khanakshi adubu masimana ohumduna thabak satnarabasu mau humdudi khanaba ahen batanaba marakta samphoinabasu lepchi chahi khragi matungdadi mausingdu masa amwam yangnare chahi su mari manga haidu suri adubu masa singdudi mama padawna tawramde mapuga maboka yam ningba haibdu oirami rasi leibina ibunga nangna sak thanglaga puribadubu karaidano buboka pupugi manaktani ma nangna insang khara hek hawrabadi naboka napugi manakta sakto hekta thangjaningbra ha thamusida sida sagadabani tali aidi buboka pupuga saru ima saradine kuzer sani thamu saktu yam thuna ma nang yam phatte tombana ima du main hai phatte ima na hai ba inbadine aphaba mama pagi masa kawi ko adudi babasu bubuga pupuga thina tawbanina yam phattaba masa tare ko ha rasi leibina kaidore moy mapana sak sab lepkhri baduna
Isagi wasi thajin sogalini rasi leibe. Masi pumbase maboka mapugana insiliba ngaktani. He nang asidagi naboka napugi manakta changba yariko. Tomana chaga yotpa ngamjeda. Changni aidi bubuga bubuga yam nungsi. Changni sam madudane imana phuba khupudo nangyeko. Adudi ichak sar. Isa nupa ima saraklage. Hey naboka napugado yam patapani ni nangbo. Phai imadi phate pabusu imana ngami aina hayeng charaga noyani aina kem pizar. Ha ipagi bungo. Rasi leibina ꯑꯩꯈꯣꯏꯗꯗꯤ ꯀꯩꯝ ꯇꯧꯕ ꯉꯝꯗ꯭ꯔꯃꯤꯅ ꯏꯆꯥꯁꯤꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕꯤꯗꯅ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯏꯆꯥꯁꯤꯅ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦꯗꯅ ꯐꯩ ꯉꯁꯤꯗꯤ ꯑꯍꯜ ꯑꯅꯤ ꯃꯃꯥꯏꯗꯨꯗ ꯆꯥꯛꯁꯦ ꯍꯩꯖꯤꯟꯈꯤ. ꯔꯥꯁꯤ ꯂꯩꯕꯤꯒꯤ ꯋꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯣ ꯀꯞꯇꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯇꯣꯝꯕ ꯃꯁꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥ ꯃꯄꯥꯗ ꯆꯥꯛ ꯍꯩꯖꯤꯟꯅꯤ ꯍꯥꯏꯕ ꯋꯥꯗꯨꯗ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯥꯁꯤ ꯂꯩꯕꯤꯗ ꯈꯨꯕꯥꯛꯅ ꯍꯩꯖꯤꯟꯅ ꯊꯥꯔꯝꯃꯤ. ꯑꯌꯣ ꯏꯃꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯕꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯃꯤꯅꯥꯏ ꯃꯆꯥ ꯅꯪ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯈꯔ ꯂꯩꯅꯦ. ꯉꯁꯤꯗꯤ ꯐꯨꯊꯔꯒꯦꯗ. ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ. ꯑꯌꯣ ꯑꯩꯍꯥ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯑꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯁꯤꯕꯣ? ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯗꯥꯏꯅꯦ. ꯑꯌꯣ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯃꯄꯥ ꯏꯁꯦ ꯃꯃꯥ ꯃꯄꯥ ꯊꯤꯅ ꯇꯧꯕ ꯅꯨꯄꯤꯅ ꯉꯝꯕ ꯃꯄꯥ ꯑꯣꯏꯅ ꯈꯜꯂꯝꯃꯤꯅꯦ. ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯄꯥꯁꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯦꯗꯅ. ꯅꯪꯗ ꯍꯥꯠꯂꯒꯦ. ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯊꯥꯡꯉꯨꯒꯦ. ꯏꯃꯥꯅ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯑꯩ ꯄꯨꯈ꯭ꯔꯒꯦ. ꯐꯖꯕꯤꯒ ꯅꯤꯡꯊꯤꯕꯤꯒꯗꯤ ꯔꯥꯁꯤ ꯂꯩꯕꯤ ꯐꯨꯈꯤꯕꯗꯨꯗ ꯍꯔꯥꯎꯅ ꯀꯜꯂꯛꯄꯦꯅ ꯇꯥꯔꯤ. ꯔꯥꯁꯤ ꯂꯩꯕꯤ ꯂꯩꯔꯣꯏꯌꯦ. ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯔꯣꯏꯕ. ꯑꯩ ꯂꯩꯔꯣꯏꯌꯦ. ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤꯌꯦ. ꯑꯩꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯅꯪꯕꯨꯅꯦ ꯀꯅꯥꯅ ꯉꯥ ꯁꯤꯟꯅꯕꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣꯕ. ꯅꯪ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯅꯤꯀꯣ. ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ. ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅ ꯑꯩꯁꯦ ꯊꯕꯛ ꯁꯨꯔꯝꯗꯥꯏ ꯄꯥꯈꯣꯜ ꯁꯤꯔꯝꯗꯥꯏꯗ ꯑꯩ ꯂꯨꯅ ꯇꯧꯕꯗꯨꯔꯣ? ꯑꯍꯥꯎꯕ ꯆꯥꯔꯝꯗꯥꯏꯗꯗꯤ ꯅꯣꯡꯃꯇ ꯀꯧꯔꯛꯇꯦꯅꯦ. ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯍꯜꯂꯛꯀꯅꯨꯀꯣ. ꯍꯜꯂꯛꯑꯣꯏ. ꯑꯩ ꯍꯜꯂꯛꯑꯣꯏꯌꯦ. ꯅꯆꯥ ꯅꯨꯄꯥꯗꯨꯒ ꯅꯪ ꯂꯩꯍꯧ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯉꯁꯤꯗꯤ 이콧 빼나 ꯐꯠꯇꯕ ꯅꯨꯄꯤ ꯋꯥꯔꯛꯄꯁꯤꯗꯤ ꯕꯤꯕꯨꯂꯥ ꯆꯨꯔꯝꯕꯁꯤꯡꯗꯣ ꯐꯕꯇ ꯅꯠꯇꯅ ꯁꯣꯔꯍꯣꯟꯕ ꯀꯥꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ. ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯩꯒꯤ ꯃꯤꯠꯁꯤ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯍꯜꯂꯤꯗ ꯃꯍꯥꯛꯅ. ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯕꯥꯕꯥ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒ ꯂꯩꯔꯝꯗ꯭ꯔꯦ. ꯅꯕꯣꯛꯀ ꯅꯄꯨꯒꯗꯣ ꯁꯣꯏꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯒꯅꯤ. ꯃꯆꯥ ꯑꯩꯈꯣꯏꯅ ꯀꯣꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯍꯜꯂꯕꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯣꯛꯇꯅ ꯑꯍꯥꯎꯕ ꯆꯥꯔꯒ ꯂꯩꯕ ꯉꯝꯂꯤꯕ? ꯑꯣ ꯉꯝꯂꯛꯈꯤꯗ꯭ꯔꯦꯗ. ꯂꯥꯎ ꯏꯕꯨꯡꯉꯣ ꯅꯕꯣꯛꯀ ꯅꯄꯨꯒꯗꯣ ꯂꯧꯔꯨꯁꯤ. ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯧꯕ ꯆꯠꯈꯤ. ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯇꯣꯝꯕꯒ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯔꯥꯁꯤ ꯂꯩꯕꯤꯗꯤ ꯇꯣꯝꯕꯅ ꯀꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯀꯧꯕ ꯆꯠꯍꯟꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯔꯥꯁꯤ ꯂꯩꯕꯤꯗꯤ ꯃꯄꯥꯝꯒꯤ ꯃꯧ ꯑꯇꯩꯅ ꯃꯃꯥ ꯃꯄꯥꯗ ꯅꯠꯇꯅ ꯃꯥ ꯐꯥꯎꯕ ꯑꯣꯠꯄꯤꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯅꯣꯡꯃꯗꯤ ꯆꯥꯎꯕꯅ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯃꯄꯤꯔ ꯆꯦꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯐꯖꯕꯤꯅ ꯀꯩꯗꯧꯔꯦ? ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯐꯖꯕꯤꯅ ꯇꯥꯕ꯭ꯔꯣ ꯅꯄꯥꯅ ꯀꯧꯔꯤꯁꯦ? ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯄꯥꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯏꯆꯥꯕꯨ ꯀꯥꯏꯗ ꯁꯥꯟꯅꯔꯨꯏꯅꯣ? ꯕꯨꯕꯣꯛ ꯍꯣꯏꯗ. ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯕꯨꯕꯣꯛ ꯄꯨꯄꯨꯅ ꯃꯅꯤꯡꯗ ꯀꯣꯏꯏꯟ ꯏꯟꯅ ꯂꯩ. ꯅꯣꯡꯃꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯆꯦꯒꯩꯗꯩꯒ ꯈꯥꯏꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ. ꯇꯥꯆꯧꯒꯩ ꯇꯩꯃꯒꯅ ꯀꯥꯏꯅꯕꯒ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯐꯖꯕꯤ? ꯃꯣꯏ ꯇꯌꯥꯏꯗꯤ ꯄꯨꯔꯥ ꯎꯗꯒꯤ ꯇꯥꯔꯛꯄ ꯕꯨꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯖꯥꯠꯅꯤꯗꯅ. ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯉꯥꯡꯁꯤꯗꯅꯦ ꯐꯠꯇ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯜꯂꯤ ꯏꯟꯁꯤꯜꯂꯦꯗꯅ. ꯃꯗꯨꯗꯒꯤ ꯏꯇꯩꯒ ꯏꯆꯦꯒꯗꯣ ꯀꯥꯏꯅꯔꯤꯕꯅꯤ. ꯑꯗꯣ ꯇꯌꯥꯏꯅ ꯉꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯂꯩꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?
ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯆꯥ ꯃꯧꯁꯤꯡꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗ ꯃꯃꯥ ꯃꯄꯥꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯥꯞꯄꯤꯗꯅ ꯄꯥꯈꯟ ꯈꯟꯕ ꯀꯥ ꯃꯆꯥ ꯑꯃꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯗꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗ ꯑꯁ ꯌꯥꯔꯦꯗꯤ ꯇꯩꯔꯦ ꯋꯥꯗꯣ ꯑꯗꯨꯗ ꯂꯦꯞꯄꯤꯔꯣ ꯃꯗꯣ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯑꯐꯕ ꯃꯃꯥ ꯃꯄꯥꯗꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯃꯧꯅ ꯇꯧꯕꯤꯔꯝꯃꯣꯏ ꯐꯠꯇꯕ ꯃꯃꯥ ꯃꯄꯥꯗ ꯑꯣꯠꯄꯩ ꯋꯥꯅꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯐꯠꯇꯦ ꯑꯩꯅ ꯆꯥꯎꯔꯒ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯗ ꯅꯣꯏꯅ ꯑꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯣꯠꯀꯅꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯅꯆꯤꯟꯗꯨꯗ ꯅꯪ ꯊꯥꯖꯤꯜꯂꯧꯔꯣ ꯍꯥ ꯃꯁꯤ ꯊꯥꯖꯤꯟꯒꯤꯗ ꯃꯁꯤ 바바 바바 이마부 바바 이마부 ꯐꯖꯕꯤ ꯑꯉꯥꯡꯒꯤ ꯃꯆꯤꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯊꯥꯖꯤꯟꯒꯦ ꯂꯝ ꯍꯦꯜꯂꯕꯗꯤ ꯊꯥꯗꯧꯔꯤꯕꯅꯤ ꯁꯤꯗ ꯅꯠꯇꯦ ꯌꯥꯝ ꯋꯥꯠꯂꯤꯕꯅꯦ ꯃꯁꯤ ꯄꯨꯝꯕ ꯅꯪꯒꯤ ꯅꯃꯥꯒ ꯅꯄꯥꯒꯅ ꯏꯆꯥꯁꯤꯗ ꯏꯟꯁꯤꯜꯂꯒ ꯍꯥꯏꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯤ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯃꯁꯥꯒꯤ ꯑꯃꯥꯡꯕꯗ ꯑꯣꯜꯂꯒꯅꯦ ꯑꯗꯨꯝ ꯁꯤꯖꯕ ꯇꯥꯕ ꯁꯤ ꯌꯧꯔꯕꯗꯤ ꯉꯁꯥꯏ ꯑꯍꯜ ꯂꯃꯟ ꯍꯥꯏꯔꯛꯄꯗꯣ ꯇꯧꯔꯒꯦ ꯀꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯌꯣ ꯏꯃꯥ ꯀꯔꯤꯅꯣ ꯃꯣꯏꯗ ꯍꯦꯛ ꯉꯥꯎꯔꯕ꯭ꯔꯣ ꯑꯌꯣ ꯁꯤꯔꯦ ꯃꯣꯏ ꯃꯁꯤꯔꯦ ꯑꯩ ꯀꯟꯕꯤꯌꯣ ꯏꯃꯥ ꯕꯥꯕꯥ ꯃꯧ ꯌꯥꯏꯃꯁꯦ ꯑꯩꯈꯣꯏ ꯌꯥꯏꯃꯅ ꯐꯨꯕꯤꯔ ꯃꯥꯜꯂꯤꯅꯦꯍꯦ ꯇꯣꯝꯕꯅ ꯃꯥ ꯈꯥꯝꯕ ꯆꯪꯒꯅꯨꯀꯣ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯆꯥꯎꯕꯅ ꯃꯆꯤꯟꯁꯤꯗ ꯊꯥꯖꯤꯟꯒꯦꯗ ꯍꯥ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯅꯪ ꯂꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯅꯕ ꯊꯨꯒꯥꯏꯅꯕ ꯂꯧꯕ꯭ꯔꯣ ꯍꯥ ꯊꯨꯒꯥꯏꯅꯕ ꯂꯧꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯄꯒ ngasi puraga wari isumaina warak piram yadro ayo ima asu puyu matam se mana nupi na ngamba oiningdana aina hari khayaraga hosita purainge kari nang na ingonda aduwai nek tai biya ha nang yumsida ne nang le biya na pam na jum sakadabani chalo suja saloi aine sakraga nang na go la oi doi to ai lai khang busat ima Papa, ay lali, ay bumuk na ngagpiyo, ay lali ima, Papa. Ngay ko, nangi kadrag to, ay yung dadi, tawba yaro ite. Yay ma, yari, migi mang da ne, pasade ko, tuo yari. Pura nun yay ma nang ba. Papa, ima, mana tari se, tati, masigi nupi se, yam kata mo nupi ni. Maga laymin na suruk pudi, larin mako na sanga, laymin na rumun hina fay. Pasabi na. Ima, Papa, ay sita na ti, ay lali ay ba, ay bumtagak tiyo. Jawa na, nang, kang nila na. Tomba na, hawzik, atoma kag na nga rin eh, gyan tarak to ise. Ning TV na, ahan ba da, isiha, matang da, ichiyay, matang da, ay tarak to isa na. Kaino, mo'y masimanaw na, handak marak to resiwa. Ay giduso, handak di, hidak tatlaga, yung nalaga, ay nahana anirak chelubadugi wari hek tawdoraglaga khanaba hawraibani masi pumbasa ay nu cheluba nupa aniduga ay nupa amutonga pulubadagineba ayna moi anidagi isan yade haijilaga silak tu ubada adugi lamani moi anina ayonda hausi khumaisi ay ipamna halawbana phadu sala natraga inembo kai kubo kagi manakta changjawbana phadu sala changjawbana pharani natradi amutonga munupa se ay ani suna phangla roiba mawa to meaning thibisu mane makugi manakta lale haina sanjarami adubu mana sanjarabasu amuto na nongmadi hidak taptai thakchilaga makut pena ningthibi bu phurami asumna numai kharani hawkhre mawyai maka tombi gado gyanta du laikhre masanu pa ahumsu mamampa da lale haina khurumduna punna nushina leiminarami adubu mamaga mapagana masunupagi khallaga mawhaldu chatuna lawbirami mawhaldu rasi leibibu phana kuina tombana kaungang tawbiramde adubu rasi leibina gyan tarakpadu ubada tombana rasi leibibu amuk lausin biduna hausikti nungayai phana leimina khiram